Miyam gi iPhone taugadoriba census asi kanglon kaina pangthoktuna Yelhou Phurup Singna Phangadaba Chakthung Meetop Shingda Piba Yaroi haina Campaign for Just and Fair Delimitation ZEBDigi Organization Secretary Longjam Ratana Phongdorlei Wafamasi ZEBDina handak pangthokani haina thaurang toriba census ki matangda paringaina satharakpa campaign gi manung chanangasi taret khulamadi sektada pangthokpa mifamda phongdokibani Maike Udum ki club amsung Maira Paibi ki Lusingbi amadi Lusingba kayana saruk yarga pangthokiba campaign aduda Longjam Ratana hai State Asuga Yumthangnariba Myanmar amsung Bangladesh tagi Naron da sanglakpa Meetop Singna lamdamasi nongmadi soidana munkiba yabagi phibam laktuna madubu munkiduna Yelhou Phurup Sing mutkibagi tanja ama lakani Asigumba phibam asida India langangna hadak pangthokadoriba census asida kuki refugee sing yawkiba tarabadi makhoi sing ase India gi citizen ama oikiduna phangpham thokpa right sing talakani Masina maram orga Yelhou Phurup Singna Phangadaba khudong saba kaya makhoina munkigani Madugi sumathakta kuki refugee sing asi aikhoina Meetop ni haina lawbagi haksu leirakloi asigumba kaya asi leibana illegal immigrants sing ningthina khandokpa loireba matungda kangun chumna census pangthokadabani haibasi aikhoigi demand haina ratana makha taki India ki Piba nungda leibi state ama woina lakadori basahi 2027 dati miko thirani haina haire Luri wa phamti khoi iram do masida saidang duna leiba Meetop miyan cha singse mising thiba de yaupsan thiba taragadi lamdam zigi ni haina lauraga makoi ki Chakthung su pirakadori asi phairen di no mapan bada yamna khuya tusitna tangdu leitana akhoi mangang yu thakoi pasida ilai mai ma da thomi jari base Meetop miyan cha singna langoi chankhagadi Karigumba pungja amadati akoina imabu khurumjaba phangaktabasu yai masigi khudung thibase masidagi ngakhu hongnabani akoina ngasi tanaji tiknaji hairise Aikogi Manipur da Meetop musung akogi mi asengba mi se 1951 gi cut off base ya da loksi haidana lorum ki gi matung na aikoina su madugi iligi si do nga ga gi pokda 51 gi mamang da le madudi aikogi wi oisi matung da lakhu di Meetop oisi haidana almain haina bane ba aikogi Manipur da 2001 da mi kok thiba matam da mafum khara da aikoi yamna mi ji hengkatpa bom thokpa hengkatpa da adugi changdi hengkatkiba jaga khar thingne ba jingi jaga da ni moru oina aduga aikogi tampaki jaga di mi hengkatbom thokpodigi handabo oina thingne ba masi Imphal West ki area da nagana taba mafum de hengkalama mi masingdudi kano oni hengkalamba mi oni di hengkalandaba chedo oni hengkalam haidare yamna hengkalam mi changje aduga kuki gi area da mi hengkalamududi si khaktana tana aseng mi masana pokchobdo aduna taba anobo mi mayam thungaga adu hapsalamba haidare